Sida jengo sigi phani. Akhoi se jengo do myam akhoi hozik nene oi da thunge aduga akhoi ngasai ngarang do thekman bagi maina blog to makha chathadre akhoi lakpadagi singdo khotokna tawrebako aduga sigi table numbal kari kra su loina singdo khotokna tawrini sengo jik makha kai ka loi sengduini bako pochai di pusalakri khoi nene oi da hojik leiri aba mafam se jaga je sengdokpagi lai da jengo sigi phani su kyamole sumji adagi chappal yamole yamole sigi amot pasing su loina sengdoktoini ba yum ko ma'am ma hojik kana sengdoi sengdo khotokna tawri loi sele do pochai di pusalakri bako na hojik kana loisan khojana tawini nene su yauna loisan minai ni hello ma'am do ai hojik ywre do akoina hojik leise nene hogi yumne ado aina legadaba mafam do adu su ai chalure aduga pochai thame aina leidoriba mafam siga nene hogi yum siga yam nakneyebako aduduna ai gidi yam sathina nunga bhaidore duga loinana ko nene hogi yum hojik yum sangka dori hojik moina leiriba yum sina amani bako hojik yum sang yum phajaba ma somda lei amasigi mathakta leibako ado yum sangka dori jumgi kaka suba singdo adu mateng pangmina si aina ne yum nakna leirabani na na adudugi ai hoji ai thabo pudi leite nene hoi dum chakhraga aina yum siga dum ngahak sahak le howai dana ne ai le hobani bako nene mamo su masak ulake aduga hojik mogi yum su hojik saba di color ke ka thaba khotpadi loire adu su myam do chereke adu yum sang su yam chauna ka dori bako ado yam nungai doine ai su siga leirabani na ado video da adu myam da hapa ani ado khoi nene khoi mamo du su myam da masak khangalake sida leire sina khoi gi nene ni moji baton thaba chattoini yumgi yum sangka bagi koi mamjai sida mogi gate to wow siga yisung khumuk cham singha yam phajaiye ado nenogi yum do sida leire bako sise hayeng de 25 ta yum sangka doine hauji kadri ado yum se hauji kidi sigi mafam siga leire bako sise khogi hayeng kona moina bhara pina bagi nyana tobane ado sidana leire mogi hauji ki kabham se moina hauji leiga da base ado smaina siga ka doine changakpaga mogi room se smaina sida ama leire siga kitchen leire aduga sida room ama ko do aduga changakpaga sida siga leire aduga ahan bada ai asigi room da hana changage asisina laga hayeng siga sofa ke ka thadoine sigana aduga sigi thangnaba room dana nenegi machani pa atombagi oidoine sisu yam phajadre yengo ma'am sida machani pa atombagi oidoine aduga sida magi kaino amasu fi thamnabagi amasu pi yam phajaye sida yengo fi thamnabagi amasu sida happy ye light chu pi sida am leire aduga sigi head side ta laga siga yengo siga magi bathroom mama supiye my bathroom sino yam jare aduga sidagi dum laga aduga sidagi mu thoklaga amu sema lena ko aduga sida balcony se ngalake ngo sigi balcony sisu yam phajabane yengo laga amka sidagi laga sina nenega mamoga gi room oidoine sesengo mathak se yam simple oina sisu yam phaje aduga sida leire bako lining thau ka su sida leire asisina lining thau gi ka oidoine hojikti moi furniture kai ka pusalakri bako asda leire kaino
dressing table dugagi dining table siga hamnabagi kari kara sida lere aduga ninega mamoga gi room gi attached bathroom se le yam phazai yengo myam da yeng halakke baka se moibani gi bathroom oidoine sina yam phazai aduga sida gi amuk laga aga by creating an imaginary to laga sida amuk yengo sisina ninegi machani pa ahan gi oidoine baka yam phazai ma ki room sina yam phazai light ka se sina machani pa ahan gi senga ये मखा दे सूसी यम जगरे दोनों ले रे बाथरूम इसने बाथरूम na ko main gate to sina mi puno maglaga chang na bagi bathroom oidoine Hojik makna momo lere bako ado khoi cha dagi kana sida rang amo weda thamisini aduga sida ninena kobile side pigi bora pizza doriya na kana ta e bako siga sigi pot se hapadi yam hawe na sida hai ne bako ado aidum yam yang na fat adum ulage ado siga kobile side pise nga hak tamaga aduga thawing baka paga to bas yam satina hawe nene gi sigi recipe se ai kona fajana video da hapcherake aduga chabado ko swai lawe ba ado siga ai bora hore aduga asigi borado yam tina haw gyai sini aduduna mayam su yumda taraga chaba yani kobile sapi do kan ba ka do tawdi bako aduga sisina nene oida hayeng yum sangba kaba lakpa matamda nene na alapadagi lakpa mi singduga return gift oina pi ni hai adudugi lerak pada khoi sigai siga yengaga wari shunai ni bako fajai fajade kari karaina color myama magi lore e adu singdo amom ta yengna khotna tawini sida loi punamak fajabane mi nahagi mi ahan gi loi punamak ni ko siga engonda puthoga yenghalline ai sudum amom ta chingdo yengine se machu se fajadra aidi se machu se yamna pamje bako aduduna machu siga ngau dana isi chingdoga yengisini ninena mi ahan dana si machu se pibada yam lemjani yam phajani adana dum hatanari ni bako dai si sina mi khara na lakpada piradi phajani ana adumaina khoi tathok tasin tawrini aduga sidana leire mogi yumgi manungda khangadaba pordado adudo pordado puthoga akhoi color se phajabra khotpra kamai tawri khole na kana ying thok yang sin tawnai ne bako mai room gi color gi chana ba khannabagi naina sika machu gi ni aduga sidana leire mapandagi alapadagi lakpa nupa singda ninena return gift oina pi ni aina sesu aingoda yenghalini machu do phajaba aduga sidana leire sisina aina nineda gift pi bane aina hana loan bane bako do aina dum puraga lakpane adu singdo aina dum nineda pi bane ado gift ti heng jum sang ka bada pi ni asidi dum chumnagi ni bako aduga sina momo ni ngasai purako momo do jik thugaraga sida kanna cha dagi tawre yam thina how kibne sigi momo dusu ado sigi momo se yam sathina chawdra ko aduga hojik amuk mamjaina yen leirakna khoi yen thongba cha dore ai budi cha de bako ado moi yen thongbagi kanna tawri mamjaina siga hapna khotna kanna tawri koi wari sudok sudin tawna tawnari ni yam ingna tapna thongi ni ngo aduga sidana khodi yen chadamni na nga chani na sida nga do chamna khotna tawini aduga sida aina nga chamba do lore aduga sida na yum anobada lei thana bagi nyai dana lei do khoi sar kaya ni aduga sidana sabji na semba kha kaina sar yam leiba pone bako adu do si se hapchal laga koi lei se yam yang na hingna ba yana nine gi friend na masulai bako aduga akoi kan na hap na ko na siga ready tawini ai to khot pa hoini bako the next day
aduga siga nenena color tawini kaina da hayeng yum anowada thana bagi aidana tul kari kra se kana sajairini aduga sidana nungsa da mu kanghalini taiba loiraga aduga sidana firon ke ka subagi thammi aduga sidana mamona yum gi ke ka thongan gi keno se green je kari kra color tharini adu next